ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯊꯤꯟꯗꯣꯛꯈ꯭ꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯣꯐꯤꯁ ꯇꯝꯅ ꯆꯪꯂꯛꯄꯗ ꯁꯅꯥꯍꯜꯒꯤ ꯑꯣꯐꯤꯁ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯦꯟꯗꯜꯒ ꯊꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯅꯥꯍꯜ ꯄꯨꯡꯉꯛ ꯍꯦꯡꯉꯛꯏ꯫ ꯃꯥꯙꯕꯤꯅ ꯗꯨꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯥꯙꯕꯤ! ꯃꯥꯙꯕꯤꯒꯤ ꯃꯤꯍꯨꯜꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯕ ꯐꯥꯏꯜꯗꯨ ꯇꯞꯅ ꯊꯝꯂꯒ ꯁꯣꯔ ꯊꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯍꯜꯁꯨ ꯃꯥꯙꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯅꯪꯒꯤ ꯗꯨꯛ ꯊꯧꯃꯩꯁꯦ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯌꯧꯔꯦꯗꯅ꯫ ꯁꯅꯥꯍꯜꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯙꯕꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨ ꯈꯔ ꯃꯈꯩ ꯐꯥꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯗꯨꯛ ꯑꯗꯨꯅ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯃꯁꯤꯟꯕ ꯊꯨꯡ ꯎꯪꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯍꯜꯁꯨ ꯃꯈꯥ ꯇꯥꯏ꯫ ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯅꯪꯅ ꯈꯣꯏꯔꯝꯕ ꯂꯥꯏꯁꯤꯗꯤꯀꯣ꯫ ꯈꯣꯏꯔꯝꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯣ? ꯑꯩꯗꯤ ꯄꯥꯈꯠꯂꯤꯅꯦ꯫ ꯍꯌꯦꯡꯅꯤ ꯚꯣꯠ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕꯁꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯗꯨꯛ ꯊꯧꯃꯩꯁꯨ ꯁꯤꯟꯕ ꯊꯨꯡꯅ ꯍꯦꯛ ꯊꯥꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯟꯃꯟꯕꯒꯤ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ꯫ ꯌꯥꯏ, ꯍꯌꯦꯡꯗꯤ ꯚꯣꯠ ꯍꯥꯏꯗꯣꯛꯄ ꯂꯣꯏꯔꯒ ꯊꯥꯕꯜ ꯇꯧꯒꯅꯤ ꯀꯥꯏꯅ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯅꯍꯧꯕꯅꯤ꯫ ꯑꯗꯨꯅ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯍꯧꯀꯣ ꯅꯪ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯊꯥꯕꯜꯒ ꯆꯣꯡꯒꯗꯧꯔꯤꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯣ? ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ꯫ ꯁꯅꯥꯍꯜꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯇꯧꯔꯛꯄꯗꯨꯗ ꯃꯥꯙꯕꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯗꯨꯛ ꯊꯧꯃꯩ ꯊꯥꯔꯤꯕꯗꯨ ꯁꯅꯥꯍꯜꯅ ꯂꯣꯏꯕ ꯉꯥꯏꯕꯤꯔꯒ ꯀꯥꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯙꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯗꯥꯏ ꯃꯥꯅ ꯄꯥꯏꯔꯝꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯅꯤꯡꯅ ꯈꯪꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯗꯨꯕꯨ ꯇꯛꯁꯤ ꯁꯣꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯆꯨꯡꯁꯥꯡꯒꯤ ꯌꯨꯝꯗꯅ ꯊꯧꯋꯥꯟꯗꯤ ꯆꯨꯡꯁꯥꯡꯒ ꯊꯥꯖꯒꯒꯤ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯕꯒꯤ ꯄꯥꯎꯗꯨ ꯍꯧꯖꯤꯛꯁꯨ ꯐꯪꯗ꯭ꯔꯤ꯫ ꯍꯣꯇꯦꯜ ꯁꯥꯕꯒꯤ ꯊꯕꯛ ꯈꯔꯒ ꯆꯤꯟꯕꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯨ ꯈꯔ ꯃꯈꯩꯗꯤ ꯊꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯊꯧꯋꯥꯟꯅ ꯍꯟꯖꯤꯜꯂꯛꯄꯗ ꯅꯤꯄꯥ ꯈꯔꯅ ꯃꯃꯜ ꯇꯥꯡꯂꯕ ꯐꯔꯅꯤꯆꯔ ꯃꯌꯥꯝ ꯑꯃ ꯏꯃꯨꯡꯗ ꯊꯥꯡꯖꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯅꯤꯄꯥ ꯑꯃꯗ ꯍꯪꯂꯛꯏ꯫ ꯀꯅꯥ ꯀꯅꯥ ꯀꯩꯗꯧꯕꯩꯅꯣ ꯁꯤꯕꯣ? ꯌꯨꯝ ꯃꯥꯟꯅꯕꯒꯗꯤ ꯅꯠꯇꯦꯀꯣ ꯅꯣꯏꯒꯤꯁꯦ? ꯗꯦꯂꯤꯚꯔꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯠꯅꯖꯗꯦ, ꯇꯥꯃꯣ ꯆꯨꯡꯁꯥꯡꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏ ꯐꯔꯅꯤꯆꯔꯁꯤꯡꯁꯦ ꯗꯦꯂꯤꯚꯔ ꯇꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯊꯧꯋꯥꯟꯗꯤ ꯏꯉꯥꯎ ꯉꯥꯎꯔꯤ꯫ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ꯫ ꯆꯨꯡꯁꯥꯡꯅꯕ? ꯑꯩꯈꯣꯏꯗꯤ ꯑꯩꯅ? ꯍꯣꯏ ꯃꯥꯅꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯌꯨꯝꯁꯦ ꯍꯣꯇꯦꯜꯒ ꯑꯣꯟꯊꯣꯛꯑꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯖꯥꯠꯂꯣ? ꯇꯦ ꯏꯕꯥꯅꯤꯁꯨ ꯊꯑꯣꯏꯅ ꯂꯩꯇꯕꯁꯤꯗ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯧꯋꯥꯟꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯨꯡꯁꯥꯡꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯃꯌꯥꯝꯗꯨꯅ ꯐꯔꯅꯤꯆꯔꯁꯤꯡꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯅꯕ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯧꯋꯥꯟ ꯏꯉꯛ ꯉꯛꯅ ꯆꯨꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯦ, ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯀꯩꯀꯩꯒ ꯂꯩꯒꯦ? ꯊꯧꯋꯥꯟꯒꯤ ꯋꯥꯍꯪ ꯑꯗꯨ ꯆꯨꯡꯁꯥꯡ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯟꯕ ꯌꯥꯗꯕ? ꯑꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯐꯃꯨꯡꯒ ꯊꯥꯡꯒꯠꯂꯤꯁꯦ ꯍꯣꯇꯦꯜ ꯑꯣꯏꯅ ꯁꯥꯟꯗꯣꯛꯑꯒꯦ ꯍꯥꯏꯔꯣ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯣꯝꯁ꯭ꯇꯦꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯁꯦ ꯍꯥꯏꯔꯕ? ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯄꯣꯠ ꯆꯩ ꯈꯔ ꯄꯨꯔꯛꯀꯗꯧꯕꯁꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨꯕ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝꯁꯦ? ꯍꯌꯦꯡ ꯏꯃꯥ ꯍꯣꯏ ꯇꯥꯆꯧꯍꯣꯏ ꯂꯥꯛꯀꯅꯤ꯫ ꯏꯃꯥ ꯍꯣꯏ ꯁꯤꯗ ꯂꯩꯔꯗꯣꯏꯔꯣ? ꯂꯩꯔꯣꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯨꯡꯁꯥꯡ ꯃꯌꯥꯝꯗꯨ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯃꯊꯛꯇ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯤ꯫ ꯊꯧꯋꯥꯟꯒꯤ ꯋꯥꯍꯪ ꯃꯌꯥꯝꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯏꯀꯥꯏꯔꯗꯨꯅ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯕ ꯁꯥꯔꯒ ꯃꯊꯛꯇ ꯀꯥꯔꯛꯄꯅꯤ꯫ ꯃꯊꯟꯇꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝꯁꯤꯗꯤꯕ ꯏꯪꯒꯤꯠꯇ ꯍꯥꯏꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯁꯨꯛ ꯄꯪꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯃꯤ꯫ ꯁꯨꯝ ꯍꯪꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯊꯧꯋꯥꯟꯗꯤ ꯁꯣꯝꯗ ꯏꯉꯥꯎ ꯉꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ ꯕꯤꯅꯥꯎ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯄꯜꯂꯝꯕꯗꯨꯗ ꯊꯧꯋꯥꯟ ꯃꯅꯤꯗ ꯑꯣꯏꯅ ꯍꯪꯕꯅ ꯐꯔꯅꯤ ꯈꯟ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯃꯅꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯉꯁꯥꯏꯗꯒꯤ ꯈꯪꯅꯤꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯍꯪꯊꯔꯛꯏ꯫ ꯇꯥꯆꯧ, ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯍꯌꯦꯡꯁꯤ ꯂꯥꯛꯀꯗꯣꯏꯔꯣ? ꯂꯥꯛꯀꯗꯣꯏꯅꯤ꯫ ꯑꯗꯣ ꯁꯤꯗ ꯂꯣꯏꯅ ꯄꯨꯟꯅ ꯂꯩꯔꯗꯣꯏꯔꯣ? ꯍꯦꯔꯥ, ꯂꯩꯔꯣꯏꯗ꯫ ꯍꯌꯦꯡꯗꯤ ꯅꯣꯏ ꯈꯛꯇꯪ ꯊꯥꯗꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ꯫ ꯇꯦꯅ ꯁꯣꯝꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯅꯧꯕꯒ ꯂꯩꯗꯅ ꯇꯧꯏ꯫ ꯀꯩꯒꯤꯅꯣ ꯍꯪꯉꯁꯨ ꯍꯥꯏꯗꯣꯛꯑꯕ ꯌꯥꯗꯦ꯫ ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯊꯧꯋꯥꯟꯒꯤ ꯀꯣꯝꯄ꯭ꯂꯦꯟꯗꯨꯗ ꯃꯅꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯃ, ꯅꯪꯗꯤ ꯄꯥꯎꯒ ꯑꯝꯇ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯑꯩ ꯀꯩꯝ ꯈꯪꯗꯦꯅ꯫
Nang tayayꯗꯗꯤ hangdro nangbo hayeng kay legi kaina adumaina budi hangdi upu kangthol anauba pukhalase yumse homestay onthokpagirana hangmani fazana khumamdi adumaina hangadi kadaidagi fazana khumaknigene nangonda kok hekta haidokpado ikaidana tawrini adu kai legi mi tajo nang tayaydo hayeng luhongani adugini pochai meyam puraido Thawan pungak hek ngakre thajaba ngamda amuksu hanglei Kayuba akoi tayayba Hoine hayeng court marriage tawranina kanna tawribani Kaino aisibo kanagano minister machanupidoro Maniga Thawanga wari shanaribado Manigi nupi Sunitasu nakaldagi yaushilai Hey kadaidagi minister gi machanupino nang namu pusalaiduna Nangsu khangmandaba haibadunine Thawan Khangdabai hangmuni kaino itaima Tayaydi nongta nupi amatagasu noina buude Nakna laimalasu uba phangde haidunine Aduboba kananoba nupido Thawangi mataududa Sunita nokmi tawraga khomi Masidiyaba onthoknasu pangkhreda ko mase Namit mamangda leiriba mayamdo amate hek khangde haiwani Hone noi tayaybu mi olhanba ngambi nupi ama Aikhoi sida nangna tawraga pura ambado ningsingibro nangbo Thawan ngahak wakhal tawi aduga Kono aise Adudadi Jethazanadro Khalo Nang tayaygi nupi se kana oiramdak mangedo Koino aisibo Jethajaga koi tayaga nungsinakibra aise Kamai daino Jethajajo koi tayaygi nupi oidoineba Koino aisibo Angaw basidi Adu koina laiminabadubu karimte hek khangdaba malini masa Thawan di thajadabaga haraubaga nokningbaga pasinakibada noktana haire Oh Makoi anidi ai khangandabida thamoi pinare kainaga taura leirami janina Hayeng court chatkani haibani imaga ikhoisune loina lakani aduna nangsu thabeng khangdo khara mateng pangsinbiu ko Ahidaima Thame hayeng oina unarasi Ahidaima Phone de thamnakre adubu Thawan di ngakpa phatri Machindasu haukraba khara ningsinglaklaga murum solaga le Oyanina nungsinaraga aingonda kemta khangandabaniba adunanidana Koitayana minister gi machanupi gi birthday chappa numita Jethajana chakka phazana chadabado Makhongda coffee hajanbada tayana koichenga chenan tawbado Aduga aibu makhoyani gi mayai chenbada numidang ama phaigan thindoktana tumba yadabado Nangaini ngasi No aga leiringai chingsangdu makhada kumthare Andak mukti Thawansu chingsanggi manakta changsilaklaga Taya Nanaudi apangbanina kamta sukhangde Ado aina pambi taymo oirambasidi wakhal yam thi nungai Aidi minister gi machanupidu soidan tayana pura adina mathasaini Yare wathingang leno Ado taya Aingonda kamte khangandrisibu ai khardi nungai teko Angang nangna kai khangdanano Tabak singsa khar yauksilu Mungangda leidu kaigino Chalo Hoida taya Tabak singse ahi loina senarage kamta wabirunu Chedo mathana dapung khangamaroi Wari ngaktang sanabiyuro Masigi ngangsi nungairoi dawidong thongna Chingsang ikaiba khangbada shauksinaraga leihawi Thawansu chingsangna sauribadu thawaibiba nate Magi thokpa harau thabak singdu loisinaba mateng pangsinba hauki Mathangi ayuktu thajasu ayuknana haugatlaga iru maithajaba loire Ahing chupasu tumthaba yadrabani Miholsu chongba leptri hena dum hengale Chingsangbu phone tawsira khali adubu yamna ngai ngamdabi thamoi taradra khanbada amuksu ikaiba phawi Migumna sumang mandopta leikai miyamna sakhi oiraga hongbulu hongbasu oigadaba nate aduna thaja kari setlaga chatkani haibasu wakhalda wajai ichamchamna chatlabasu luhongba numit manjaroi make semlage hairagasu madugumba hinaba misak nate adubu numit semadi magidamakti punsida khwaidagi mamal yamlaba numit ama oiraga leihawragadawbani aduna signature amana wasak amana loishingadaba thauram oirabasu thaja chingsangna leibikhiba mamal yamlaba phanek phi mayamdu puthoklaga thamoina khoidajaba ama khali chingsangna matam maduda nakoina na haikhiba
ꯀꯣꯟꯅ ꯂꯩꯅꯗꯅꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯥꯖ ꯃꯥꯏꯊꯣꯡꯗꯁꯨ ꯃꯤꯅꯣꯛ ꯇꯝꯂꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯥꯏꯕꯛꯇ ꯂꯩꯁꯥ ꯃꯆꯥ ꯑꯃꯁꯨ ꯅꯝꯁꯤꯜꯂꯤ꯫ ꯆꯤꯟꯕꯥꯜꯗꯅ ꯉꯥꯡꯇꯛ ꯇꯧꯕ ꯃꯆꯨ ꯑꯃꯁꯨ ꯁꯪꯖꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯁꯝꯕꯨꯜ ꯑꯣꯏꯅ ꯅꯦꯝꯇꯛꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯁꯨ ꯁꯕꯥꯜꯁꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯖ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯐꯅꯦꯛ ꯐꯤꯗꯨ ꯁꯦꯠꯆꯤꯜꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯁꯥꯒꯤ ꯃꯁꯛꯄꯨ ꯌꯦꯡꯖꯔꯤꯕꯗꯨ ꯊꯥꯖ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯗ ꯃꯔꯣꯝꯗꯣ ꯅꯤꯄꯥꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯨ ꯃꯃꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯅꯤ, ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯊꯥꯗꯣꯛꯂꯒ ꯅꯨꯡꯁꯤꯔꯕ ꯁꯥꯒꯩ ꯑꯗꯨꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯁꯥꯒꯩꯗ ꯇꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯣꯏ? ꯃꯃꯥ ꯃꯄꯥ, ꯃꯕꯨꯡ ꯃꯧꯄꯥ, ꯃꯆꯦ ꯃꯆꯜ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯜꯂꯒ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄ ꯅꯤꯡꯉꯣꯜꯁꯤꯡ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯒꯤꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯊꯥꯖ ಮಿꯠಲು ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯂꯩ꯫ ꯃꯃꯥꯏꯁꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯤꯕꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯂꯥꯛꯄꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯁꯥꯡꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯖ ꯀꯞꯂꯝꯕꯗꯨ ꯃꯈꯨꯠꯅ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯍꯜꯂꯣ, ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯆꯤꯡꯅꯅ ꯀꯩꯗꯧꯔꯦ? ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯂꯣꯏꯁꯤꯟꯕꯗꯤ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯔꯗ꯭ꯔꯣ? ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯖ ꯐꯣꯟꯗꯨ ꯐꯠꯀꯩ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯖ ꯀꯥꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯀꯗꯧꯔꯤꯕꯗꯨ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ꯫ ꯊꯃꯣꯏ ꯃꯥꯅ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯔꯒ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯄꯤ ꯁꯤꯟꯊꯩ꯫ ꯑꯗꯨꯕꯨ ꯀꯨꯏꯊꯅ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯀꯞꯅꯤꯡꯂꯤꯕꯗꯨ ꯈꯪꯖꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊ ꯊꯥꯖꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ ꯁꯅꯥ ꯃꯆꯨꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯔꯥꯅꯤ ꯐꯤ ꯁꯨꯠꯀ ꯇꯧꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡꯒꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯃꯥꯏꯀꯩ ꯉꯥꯎꯅ ꯆꯦꯟꯊꯔꯤꯕ ꯄꯨꯟꯁꯤꯒꯤ ꯆꯦꯜ ꯑꯁꯤꯗ ꯑꯀꯤꯕ ꯂꯩꯇꯅ ꯏꯇꯤꯜꯂꯒꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯁꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯇꯞꯅ ꯊꯥꯡꯕ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯔꯥ ꯇꯞꯄ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯎꯔꯛꯏ꯫ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯐꯖꯔꯕ ꯃꯁꯛ ꯃꯆꯨꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ ꯁꯅꯥ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤꯅ ꯂꯩꯇꯦꯡꯂꯤꯕ ꯁꯕꯥꯜ ꯑꯗꯨ ꯎꯕꯗ ꯄꯨꯟꯁꯤꯒꯤ ꯑꯃꯝꯕ ꯁꯔꯨꯛꯁꯨ ꯂꯣꯏꯈꯤꯕꯒꯨꯝ ꯊꯣꯏꯅ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯖꯗꯤ ꯃꯄꯤ ꯏꯔꯥ ꯏꯆꯦꯟ ꯆꯦꯅ ꯇꯞꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯆꯤꯡꯁꯥꯡꯕꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯅꯤꯄꯥꯃꯥꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯡꯁꯤꯕꯁꯨ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯊꯃꯣꯏꯒꯤ ꯊꯣꯡꯕꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯃꯥꯕꯨ ꯉꯥꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯃꯣꯏꯅ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ꯫ ꯊꯥꯖꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯥꯕꯨ ꯌꯦꯡꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯄꯥꯏꯔꯛꯏ꯫ ꯀꯞꯄꯨꯔꯕ꯭ꯔꯣ ꯅꯪꯕꯣ? ꯀꯞꯇꯦ꯫ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯅꯨꯃꯤꯠ ꯑꯅꯤꯃꯛ ꯄꯤꯔ ꯆꯦꯜꯂꯤꯅꯣ? ꯑꯩꯅ ꯀꯞꯍꯜꯂꯕ꯭ꯔꯣ ꯅꯪꯁꯦ? ꯑꯗꯨꯒꯤ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ, ꯍꯥꯏꯐꯝꯁꯨ ꯈꯪꯗꯦ ꯑꯗꯨꯒꯤ꯫ ꯃꯤꯅ ꯎꯔꯒ ꯀꯩꯗꯧꯔꯒꯦꯅ ꯈꯜꯂꯅꯤ, ꯀꯞꯀꯅꯨꯁꯦ, ꯌꯥꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯊꯥꯖꯒꯤ ꯈꯖꯥꯏꯗ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯜꯂꯒ ꯇꯩꯊꯣꯛꯄꯤ꯫ ꯐꯤꯔꯣꯜꯁꯦ ꯌꯥꯝ ꯄꯛꯆꯩ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤ ꯐꯖꯃꯟꯕꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣꯒ ꯈꯪꯗ꯭ꯔꯦꯗꯤ꯫ ꯌꯥꯔꯦ꯫ ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ? ꯇꯥꯆꯧꯁꯨ ꯀꯣꯔꯠꯂꯣꯝꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯏꯂꯦꯛꯁꯟ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯒꯤ ꯁꯅꯥꯍꯜꯁꯨ ꯑꯌꯨꯛꯇꯒꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯆꯠꯈꯤ꯫
ꯃꯥꯙꯕꯤꯁꯨ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯀꯧꯅ ꯉꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯠꯇ ꯌꯦꯡꯁꯤꯜꯂꯨꯕ ꯁꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯨꯡꯊꯤꯜ ꯑꯗꯥꯏꯋꯥꯏꯗꯗꯤ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯁꯨ ꯂꯣꯏꯔꯦ꯫ ꯁꯅꯥꯍꯜꯒꯤ ꯄꯥꯔꯇꯤꯅ ꯃꯦꯖꯣꯔꯤꯇꯤ ꯁꯤꯠꯁꯨ ꯐꯪꯂꯦ꯫ ꯁꯅꯥꯍꯜꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕꯤꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯦ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯁꯅꯥꯍꯜꯁꯨ ꯁꯣꯏꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CMꯒꯤ ꯐꯝꯁꯨ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯅ ꯄꯥꯔꯇꯤ ꯃꯅꯨꯡꯗꯁꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯩ꯫ ꯏꯂꯦꯛꯁꯟ ꯍꯥꯏꯗꯣꯛꯄꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕꯗ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯏꯂꯦꯛꯁꯟꯒꯤ ꯄꯥꯎꯁꯤ ꯃꯥꯏꯆꯧꯒꯤ ꯃꯐꯝꯗꯁꯨ ꯐꯪꯂꯦ꯫ ꯄꯥꯎꯗꯨ ꯄꯨꯔꯛꯂꯤꯕ ꯃꯥꯒꯤ ꯂꯣꯌꯔ ꯑꯗꯨꯗ ꯆꯩꯕꯒ ꯉꯥꯡꯕꯒ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯦꯁꯁꯤ ꯂꯣꯏꯒꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯊꯥ ꯀꯌꯥ ꯁꯨꯔꯦ? ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯪ ꯅꯁꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ?" "ꯁꯔ, ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤ." "ꯍꯣꯠꯅꯔꯤ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦꯅꯦ, ꯌꯥꯔꯅꯤ ꯍꯥꯏꯒꯗꯧꯕꯅꯤꯅꯦ꯫ ꯅꯪꯉꯣꯟꯗ ꯁꯦꯜ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯔꯤꯗꯨꯕꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯊꯝꯅꯕ ꯅꯠꯇꯦꯅꯦ." "ꯍꯣꯏ ꯁꯔ, ꯃꯥꯅ ꯑꯐꯕ ꯁꯥꯗꯨ ꯁꯥꯔꯒ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯤ꯫ ꯃꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯃꯨꯟꯕ, ꯃꯤꯒꯤ ꯃꯆꯥ ꯃꯋꯥꯕꯨ ꯍꯥꯗꯣꯛꯂꯒ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯔꯒ ꯍꯤꯡꯂꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯁꯤꯡꯆꯦꯞ ꯊꯥꯕ ꯍꯧꯔꯦꯗꯅ꯫ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯦ ꯌꯦꯡꯒꯦ꯫ ꯍꯦꯔꯥ, ꯏꯒꯤ ꯂꯃꯟꯗꯤ ꯏꯅ ꯈꯨꯝꯁꯟ, ꯏꯖꯠꯀꯤ ꯂꯃꯟꯗꯤ ꯏꯖꯠꯅ ꯈꯨꯝꯒꯅꯤ꯫ ꯑꯩꯕꯨ ꯃꯥꯅ ꯂꯩꯈꯥ ꯇꯥꯕ ꯃꯈꯩ ꯆꯤꯡꯊꯔꯤꯕꯁꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯆꯤꯡꯊꯔꯒ ꯏꯐꯨꯟ ꯑꯣꯜꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯥꯏꯆꯧ ꯅꯠꯇ꯭ꯔꯕꯅꯤ." ꯁꯣꯝꯗꯅ ꯀꯣꯔꯠꯇ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯅꯤꯅ ꯋꯤꯠꯅꯦꯁ ꯑꯣꯏꯔꯒ ꯆꯤꯡꯁꯥꯡꯒ ꯊꯥꯖꯒꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯅꯔꯣꯏꯁꯦ ꯍꯥꯏꯅ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯋꯥꯁꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯦꯔꯤꯖ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯄꯥꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝꯗꯁꯨ ꯃꯃꯥꯕꯤꯅ, ꯃꯅꯤꯒꯤ ꯅꯨꯄꯤ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯊꯋꯥꯟ, ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯤꯡꯁꯥꯡꯒ ꯊꯥꯖꯒ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯣꯝꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ." ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯥꯖ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯥꯊꯕꯒꯨꯝ ꯇꯧꯏ꯫ ꯊꯥꯖꯒꯤ ꯏꯆꯝ ꯆꯝꯅ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯌꯥꯎꯗ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯕꯤꯅꯥꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯏꯃꯧꯁꯤꯗꯤ ꯃꯁꯛ ꯐꯖꯃꯟꯈ꯭ꯔꯦꯗꯣ ꯆꯤꯡꯁꯥꯡ." ꯆꯤꯡꯁꯥꯡꯁꯨ ꯕꯤꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖꯗ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕꯅ ꯄꯦꯅ ꯌꯦꯡꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯊꯥꯖꯁꯨ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯡꯈꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯁꯨ ꯃꯈꯥ ꯇꯥꯏ, "ꯑꯩꯈꯣꯏꯗꯤꯅꯦ ꯏꯅꯥꯎꯕꯨ ꯎꯅꯤꯡꯃꯟꯕꯒꯤ ꯑꯍꯤꯡꯒ ꯑꯃꯇ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯍꯧꯅꯔꯒ ꯂꯥꯛꯑꯕꯅꯤ." ꯊꯥꯖꯁꯨ ꯂꯥꯛꯂꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯖꯩ, "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧꯁꯦ." ꯁꯨꯅꯤꯇꯥꯅ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯜꯂꯒ, "ꯆꯤꯡꯁꯥꯡ, ꯏꯃꯥꯗ ꯅꯈꯣꯏꯅꯤ ꯄꯨꯟꯅ ꯈꯣꯏꯔꯝꯃꯨꯔ ꯂꯥꯛꯑꯣ." "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥꯅ ꯕꯣꯔ ꯆꯥꯎꯅ ꯄꯤꯔꯒꯦ꯫ ꯏꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯅꯤꯡꯇꯝꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯁꯦ ꯋꯥꯍꯩ ꯋꯥꯇꯥ ꯈꯔꯗꯤ ꯍꯩꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯈꯪꯂꯛꯀꯅꯤ꯫ ꯃꯄꯨꯛꯅꯤꯡꯗꯤ ꯌꯥꯝ ꯆꯝꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯃꯥꯒꯤ ꯁꯤꯗ ꯂꯥꯛꯄ ꯉꯝꯗꯦ, ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯍꯣ ꯑꯔꯥ ꯑꯋꯥꯗꯄ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯁꯦ ꯀꯝꯗꯧꯅꯕꯨ ꯍꯤꯡꯂꯝꯒꯅꯤ ꯈꯟꯕꯗꯅꯤꯅꯦ ꯏꯃꯥꯗꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯩꯔꯕꯅꯤꯅ ꯏꯃꯥ ꯋꯥꯈꯜ ꯋꯥꯔꯔꯣꯏ." ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯃꯔꯥꯡꯏ꯫ ꯊꯥꯖꯗꯤ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯇꯧꯐꯝꯁꯨ ꯈꯪꯗꯦ꯫ ꯃꯤꯒꯤ ꯆꯠꯅꯕꯤ ꯃꯑꯣꯡꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯁꯨꯅꯤꯇꯥꯅ ꯂꯥꯡꯖꯔꯤꯕꯗꯨ ꯊꯥꯖꯁꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯊꯋꯥꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯏ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯕꯤꯅꯥꯒ ꯁꯨꯅꯤꯇꯥꯒ ꯆꯪꯗꯅ ꯊꯥꯖꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯍꯥꯏꯕꯗꯨ ꯃꯆꯥ ꯈꯥꯏꯅ ꯇꯥꯛꯄꯤꯔꯝꯂꯒ ꯅꯨꯡꯊꯤꯜ ꯍꯥꯏꯊꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯌꯨꯝꯗ ꯍꯟꯈꯤ꯫ ꯉꯁꯥꯏ ꯃꯈꯩ ꯆꯤꯡꯁꯥꯡꯕꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯊꯥꯖ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯊꯥꯖ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯗꯧꯕꯁꯨ ꯆꯤꯡꯁꯥꯡꯅ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯏꯀꯥꯏ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯊꯋꯥꯟ." ꯊꯋꯥꯟꯁꯨ ꯊꯥꯖꯅ ꯀꯧꯔꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ,
ꯀꯩ ꯍꯥꯏꯒꯦ ꯆꯦ ꯏꯇꯩꯃ ꯍꯥꯏꯒꯗꯧꯕꯅꯤ ꯃꯤꯡꯒꯧꯗꯨꯗ ꯊꯥꯖꯗꯤ ꯏꯀꯥꯏꯔꯦ ꯏꯀꯥꯏꯅ ꯅꯣꯏ ꯇꯌꯥꯏꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯑꯝꯇ ꯍꯪꯉꯨ ꯇꯌꯥꯏ ꯂꯩꯇꯕꯣ ꯂꯩꯇꯦ ꯊꯋꯥꯟ ꯆꯤꯡꯁꯥꯡꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯕ ꯐꯥꯎꯕ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗꯗꯤ ꯊꯥꯖ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯧꯔꯦ ꯊꯋꯥꯟꯁꯨ ꯆꯤꯡꯁꯥꯡꯅ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯔꯗꯤ ꯆꯤꯡꯉꯦ ꯑꯗꯨꯕꯨ ꯊꯥꯖꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ